Nong leptana chubana ising istaw mayoknaba gyabagi phibamda leire. June 3 fawba akanba nong tagani. Nungdalanda landslide thokli. Haukiba numit kharani asidagi nong leptana tarakpana maram oiraga Manipurda leiriba turel ayamba imai wangkhalagle. Imphal manungda cheliba turel ayamba imai wangle. Turel gi imai wangkhalakpana maram oiraga ithai beres ki gas sing hangdokpa hokre. Imphal manung fauraga cheliba turel ayamba imai wangkhalabasu warning level gi changdi yaudri. Amaromda Imphal diri lambi gi nungdalanda nong kanna tabadagi landslide thokle. Indian Meteorological Department ki matung ina mathang tha June 3 fawba kan manong taraba yai ngasidagi hauraga hayeng fawba kan manong lightning amasung thunderstorm akan manong leinungsi silaba yai Loktak ki imai chu wangkhalakpadagi ithai beres ki gas sing hangdokba hokre. Haukiba tang 13 dagi hauna nong leptana tarakpa asina maram oiraga Imphal City gi mafam ayamba ising thumduna mahutagi punsida jauna kaiba pide. Sagolban thangmaiban amasung kawagi mafam kayada ising thumduna Miyam chatok chachinda awaba mayoknare. Imphal turel amasung Serau turel gi imai su wangkhalagle. Zandel Churchanpur Ferdol Senapati yauna kaksing amasung Thawal gi mafam ayambada nong letana tabana maram oiraga isaw mayoknarapa yabagi phibam leiri. Haudik fawbagi oina Moreda millimeter samaga ni yauna khwaidagi kanna nong taba mafam oiri. Masigi matungda Kamdongda millimeter Mauda taruk Chandelda millimeter Humra taruk aduga Ukrulna millimeter Hompuga sumna nipan yauna nong tai. Senapati district ki oina orange amasung yellow warning lauktokuna miyoy ayamba yumdagi mapan thoktanaba khangankhre. Tamenglong district ki oina di red alert warning lauktokibaga loinana jaga asida pungda kilometer nimphudagi yankhai yauna kariguma matamda pungda kilometer hompugi sangda nungsi sitlaba yai haidi. Amaromda Imphal manungda seliba turel ayamba imai wangkhalakpana Loktak ki imai chu wangkhalakpadagi haukiba tang 13 dagi hauna ithai beres ki gas sing hangdoknaba miyamda taknaduna lakibani. Adubu NHPC ki maiketagi kari amata thawa chadana lakibani. Ithai beres ki gas sing hangdoktaba asina maram oiraga Loktak ki imai ka hena wangkhalakpadagi ngarang ahing nongyai matung pung amarom tabada ithai beres ki gate number 3 asi centimeter tara rom chingkhatpa hauraga mai lakidabana amasung department asigi leiriba generator asisu yadabana maram oiraga chingkhatana tokre aduma pungarang ahing super leptana generator adu semlaba matung ngasi ayupung 13 khara helakpadagi siren khongduna gas chingkhatpa hokre. Nong leptana tabana maram oiraga Ukrulda landslide thokpadagi nupi ama soktuna district hospital Ukrulda Laikatnakhre mamingna Alamla Saija kawi Sehai Khunaudagi ni hairi. Amaromda Imphal diri lambi gi Duipul amasung Kolen anigi marakta leiba nungdalanda landslide thokpadagi Imphal jiribam lambi faunadre hairi. Manipur gi integrity kaidongnungda akaiba piroi haina India lengangna thajaba piraki haina Fox na fongdoragli. Haudik lamdamasida thokliba irang asina state asigi integrity da kaidongnungda akaiba piroi amadi thokliba irang asi India lengangna thubada loishinba pambagi apamba fongdoragli haina Federation of Civil Society Organization Fox na fongdorakre. Wafam asi Fox amadi Ministry of Home Affairs MIC anigi marakta state asigi irang asibu loishinabagi khongthang ama oina wari sanarapagi saruk ama oina thasigi kontareta ahumrak suba oina wari sanariba Fox ki maiketagi consultative member oina saru yaruba Puyam Rakesh na fongdorakibani. Ngarang press club da pangthokpa pawgi Mipham amada Puyam Rakesh na makatara tunahai chahi ani helaba irang asi loisinaba India lengaki roadmap hangdokadawri. Anauba strategy ama yenglaga irang asi loisinaba hotnabada asumba maikaida purangnaba Fox ki thaumisingna MIC amadi IB gi mihuta taksilambada natana thasigi kontareta ahumrak suba oina wari sanaraba Fox ki maikaidagi point manga yawa memorandum ama pisinduna MIC ga wari sanabadu da state asigi integrity da akaiba piro amadi thokliba irang ase India lengangna thubada loishinba pambagi apamba phongdorake hairi. Ministry of Home Affairs MIC gi advisor AK Mishra Intelligence Bureau gi Joint Director yauna sahi asigi March 12 da Imphal gi Old Secretariat da Fox kokomi amadi amuko gi mihusinga unaki. April gi mangada Delhi da ani suba oina amuko Fox gi mihusingna yauba Kuki gi KDC amadi JC gi thaumisinga unaki. Masida India lengakna irang loisinaba point taruk yauba yana serol ama nakalani makimiyoy singna sign taunaba hairakwa wafam aduda Kuki sesto singna yakide. Madugi matung handak ahumlak suba oina thasigi kontareta pangthokiba meeting asida Fox ki maiketagi pukat pau wakat manga khananainaki. Wari sanabadu da sahi ani faraglaba irang asigi matangda Kuki singna
लाना पाउदम लेबसिंग सुमथोंगनबा खुदम चांगदमगा लोइनना पाउदमके ममांगदगी हौना ऑर्गेनाइजेशन असिना डिमांड तौदुना लाकपा पॉइंट सिंगसु अथुबा मतमदा पांगथोंगनबा तक्सिनके मसिदा नतना इरमदा मणिपुर आइकॉनिक सिंबल अमबु मपुंग फाना ngakpa ngamdribasing ase manipurda leibada maram chare makhoi gi mathakda lokhatpam thokpa action sing lokhalu manipur gi boundary ase gwaltabida loiraba haiba wahanga loinana chenaba sing athubada serak pinaba takhilam ke hairi ngasi phawbada force na sangchiliba khongthang ase irang ase gi matangda india lengakta leiriba aranba narrative sing ase sumthoktuna asum maikaida sangchilakpani manipur gi apunbagi saktam kai haloi irang ase athuba matam loisingani highway hangdokpa idp sing masa masa gi mayumda hanjil hanba asetpa firep lei hainasu india lenga ki maikaida gi thajaba piragli ba thajaba sing asida yumpham oiraga irang ase loisinaba anauba road map ama semlakpada kanglon chumna thabak paikhalakani thajai haiba wafam sumhangna thamki Bangladesh police ki detective branch na KNF की यूनिफॉर्म 20,000 फगतख्रे Bangladesh police की detective branch DB ना हौखिबा सयोलदा मणिपुर अमसुंग म्यांमार दा ऑपरेट तौरिबा कुकी लाल हौलुब KNF की combat dress uniform 20,000 चितागोंगी नयानहाट एरिया दा लेबा फैक्ट्री अमदगी फगतपा ngamkhre हाइरि Bangladesh police की detective branch ना अखनबा पाव फंगबदगी चथकिबा ऑपरेशन अदुदा garment factory oiriba ringbo apparel dagi yamlaba uniform sing amasung factory adugi mapu yauna puna miyo ehum su fagatki fagalaba uniform sing adu local market aluba crore ani rongi value ni faraba factory gi owner adugi mamingna Saledul Hasla kawi aduga atopa ani aduna Golam Azam amasung Miyaz Haider kawi thawdo asida senari ba mari suba mara leiba miyoi aduna Mongla Sin Marma kawi Ragamati gi Kapidai dagini thawdo asigi matangda Bangladesh police ki maikedagi FIR ama launch tawduna investigation sataba hokrabaso hawdi fawbagi oina police ki maikedagi official oiba statement amata thokpa leitri thawdo asigi matangda faraba Golam Azaz amasung Miyaz Haider na pikhiba statement amagi matungina KNF ki uniform sing asi haukiba March thada factory asida order tawkibani hariba order asi mari suba accused oriba Mongla Sim Marma Allies Mongdagi lupa crore anigi contractor lawrakibani hariba uniform sing asi thasigi manungda deliver tawgadabani KNF hariba lal holuba asi Manipur amasung Myanmar khakta natana Bangladesh ki Rangamati Khagrasari amasung Bandarban gi area da leiba tongan mamafam da leiba miyam dagi nam haduna sel kaiba mi hatpa amasung kidnap tawagi thawong kaya da senai Chittagong Hill Track da KNF kangbu sing asina makhoigi arm base hangdoktuna sahi kaya da operate tawduna lakibani lal hawlub asina tongan bastingi district anigi ab jila mapan asi yauna separate state ama semna ba manglona laukthokpasu leikrabani lal hawlub asi Islamic militant sing training pibadu senai haidi More dagi landena duna Langol game village lady by IDP sing chat kinaba eviction order lakpagi mayokda mafam adugi IDP sing na Wakat Mipham Famkhre More dagi landena duna Langol game village zone 3 amadi 4 gi quarter sing da sang da from lauduna lady ba IDP sing chat kinaba eviction order lakpagi mayokda mafam adugi IDP sing na Wakat Mipham Famkhre do not use forces to evict us we are also human being make alternative arrangement before you ask to leave No matters why we stay at government quarters haiba play card kaya paiduna chathakiba Wakat Mipham aduga mari lainana monedagi landena duna Langol game village asangda from lauduna leiriba yen sembam sanatombi na haikibada kumda lisingani kulhumdoi gi me humdagi haurakiba irang na maram oiraga matam kharana Myanmar lomda sangsin-duna tha khara leiraba matung Manipur da laki matam adu da relief camp sing leifam chandaba khaknatana leiramliba committee singna leiba yaraktabadagi lekai gi club maira paibi singi mateng mafam adugi quarter sing semdin sadin duna leiba haurakibani masigi matung state asigi hanagi chief minister N Biren ga unaraba matam da so ayaba piraki masina pumnamak asi oiraba su state asi public work department PWD gi department ki maiketagi Imphal West DC na pirakpa instruction matungina DC na SDO tharaktuna June thagi tarik ama fawbagi manungda Langol game village zone 3 da leiba
Type A31 gi quarter ase thadokuna chatkinaba khangalakibane haiki mahangna makha taraduna hai mafam asida makoina leiriba asti leningduna laikibanate lengaki maikedi mafam adu thadokuna chalo haiba leirabadi makoigi pongnafam odiba more da thinbiu madu natriba fawbadi mafam asida leithigani haiba wafam singphongdoki